Ziribang lamda masi yamna sanabagi lamda kumang kapsali adubu akoy players in nase limited way haitare akoy sian tu bibiyam khatam lar khande amani khande akoy tharoi sing se pro se wale nabi masa ji dikhat way akoy jiringa nipa masa se kro wale lai no se lai khang ngamde akoy Ziribang district kickboxing association na akoy gi ready pizari ba se Koi free of cost bisa bani aduna level ni ba masih masih lebih ba Cina Ausina isa yunda sana kala bu kawai lebih lagi isa singadu habiro koi training bisa ke aduna national abadi international ki bhaka medal berapa da baten pangna si hai boham sundarga madam se test jai thank you goal whether life with them 40 goal hariba si ulang lena pro kamiga ni lena asina united di youth league dimagi dari Kalau saya akan mutum kalau saya mutum ka Makan nasi bagi apa mereka jadi advisor kalau program itu ambil ini Matanda kalau tadi matanda mutum kalau mau bersendiri. Sampai yang. Oke, kalau sudah naik tamu yang sendiri bah, bersasing masih menjadi mantan sendiri bersinau aku nama bu. Ziribang district kickboxing association lagi dari Arab yang baru untuk jadi kickboxing aiba masalah sing patanda tetapa orang kan tamzage maka laban ni masa sing di medan ko osa lagi domsa dari mobil tapi ada kickboxing aiba masalah si bagi pokok masuk ali musim naga sanaba ada mga masalah makan ni hal masalah si matam sana yana ba lai roba su 2021 di July di Anita bagi Ministry of Youth Affairs and Sports di Sport Authority of India Alina report sa BBB ba ado mga ba yang kumang ko di ba ado mga sana amani ado na sa ikutin di July hagi tangan nila pada India ki boxing batuna National Kickboxing Day ay na celebrate tawi ay ba toramasi pagi Ziribang dasu hoki ba July ki tangan nila Ziribang District Kickboxing Association na sinduna National Kickboxing Day celebrate kami Hyderabad Festival bana usaha sing thaduna koisa function asi celebrate kami Manipur ko na araw tanda kogi association asi apex body oriba United Association of Kickboxing Organization Manipur UAKOM ana nga kunaba haiba organization asi ju ay isama vice president na Buzabani kickboxing haiba masana asi kogi samna haiba Hoji Ministry of Youth Affairs and Sports na ayaba PBW na haiba sports asida
ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯋꯥꯀꯣ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯁ꯭ꯔꯤ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯑꯒꯔꯋꯥꯜꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯄꯥꯡꯊꯣꯛꯂꯤꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯤꯛ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯍꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯏ ꯔꯥꯎꯟ 21ꯗ ꯄꯥꯡꯊꯣꯛꯄ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯚꯦꯟꯠꯁꯤꯡ ꯑꯁꯤꯗꯁꯨ ꯖꯤꯔꯤꯕꯥꯝꯗꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯃ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯁꯨ ꯋꯥꯔꯜड ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯜड ꯕꯣꯗꯤꯅ ꯃꯁꯤ ꯔꯤꯀꯣꯒꯅꯤꯁꯟ ꯂꯥꯛꯇꯨꯅ ꯄꯤꯔꯛꯑꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨꯗꯤ ꯂꯩ ꯑꯁꯤꯅ ꯃꯌꯥꯝ ꯇꯝꯖꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯤꯛ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥꯗꯣꯛꯄ DG ꯂꯣꯀꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝ ꯑꯞꯂꯣꯗ ꯇꯧꯕ ꯑꯃ ꯂꯩꯕꯅꯤ ꯏꯟꯗꯤꯌꯥ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ITꯒꯤ ꯃꯈꯥꯗ ꯆꯠꯊꯕ DG ꯂꯣꯀꯔ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯁꯥꯟꯅꯔꯨꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯛꯑꯅꯤ DG ꯂꯣꯀꯔꯗ ꯌꯥꯎꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯁꯦ ꯑꯦꯇꯦꯁꯇꯦꯁꯟ ꯇꯧꯅꯩ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯐꯪꯕꯁꯦ ꯃꯁꯤ ꯑꯣꯊꯦꯟꯇꯤꯛ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯒꯦꯖꯦꯠꯇ ꯄꯩꯁꯥ ꯑꯩꯈꯣꯏ ꯁꯣꯏꯕ ꯆꯪꯉꯤ ꯑꯗꯨꯕꯨ ꯋꯥꯟꯁ DG ꯂꯣꯀꯔꯗꯒꯤ ꯂꯥꯛꯄ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯗꯤ ꯑꯣꯜꯔꯦꯗꯤ ꯑꯣꯊꯦꯟꯇꯤꯀꯦꯠꯅꯤ ꯑꯗꯨ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯂꯩꯇꯕ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯁꯛ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠ DG ꯂꯣꯀꯔꯗ ꯌꯥꯎꯔꯕ ꯑꯗꯨꯒꯨꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯤꯛ ꯕꯣꯛꯁꯤꯡ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯁꯤ ꯑꯞꯂꯣꯗ ꯇꯧꯔꯦ ꯃꯁꯤꯃ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯨꯕ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤ ꯑꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯝ ꯑꯩꯈꯣꯏ DG ꯂꯣꯀꯔꯗ ꯏꯁꯥꯒꯤ ꯐꯣꯟꯗ ꯑꯦꯞ ꯍꯥꯡꯗꯣꯛꯄꯤꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕꯗꯤ ꯖꯤꯔꯤꯕꯥꯝ ꯂꯝꯗꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯦ ꯂꯤꯃꯤꯇꯦꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯊꯣꯛꯂꯛꯄꯁꯦ ꯋꯥꯠꯂꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯤ ꯈꯔ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯅꯨꯄꯥ ꯃꯆꯥꯁꯦ ꯈꯔ ꯋꯥꯠꯂꯦ ꯀꯔꯤꯒꯤꯅꯣ ꯁꯤ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯀꯤꯛ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯖꯔꯤꯕꯁꯦ ꯑꯩꯈꯣই ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯄꯤꯖꯕꯅꯤ ꯑꯗꯨꯅ ꯂꯦꯞꯄꯤꯔꯛꯂꯤꯕ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯁꯥꯒꯤ ꯌꯨꯝꯗ ꯁꯥꯟꯅ ꯈꯣꯠꯅꯕꯕꯨ ꯊꯋꯥꯏ ꯌꯥꯎꯕꯤꯔꯒꯗꯤ ꯏꯁꯥꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨ ꯊꯥꯕꯤꯔꯛꯎ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯄꯤꯖꯒꯦ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯦꯗꯜ ꯄꯨꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯄ꯭ꯂꯦꯌꯔꯁꯤꯡꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡꯁꯤꯡꯕꯨ ꯑꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ COCꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯕ ꯏꯕꯨꯡ ꯏꯃꯥ ꯑꯃꯗꯤ ꯄꯤꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯕꯨ ꯑꯍꯥꯟꯕꯗ ꯏꯀꯣꯛꯅꯧꯅ ꯏꯀꯥꯏ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯃꯤꯁꯤꯡ ꯌꯦꯛꯄ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯅꯤ ꯍꯥꯟꯅꯗꯤ ꯖꯤꯔꯤꯕꯥꯝ ꯑꯁꯤ ꯁ꯭ꯄꯣꯔꯠꯁꯇ ꯑꯩꯈꯣꯏꯒꯤ ꯃꯦꯗꯜ ꯂꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯇꯥꯔꯦꯀꯣ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯃꯦꯗꯜ ꯂꯧꯔꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯥꯔꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯅꯨꯡꯉꯥꯏꯖꯕꯅꯆꯤꯡꯕ ꯄꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗꯒꯤꯁꯨ ꯑꯉꯥꯡꯁꯤꯡ ꯅꯧꯅ ꯍꯧꯒꯠꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯦꯗꯜ ꯂꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯑꯊꯦꯡꯅꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯣꯛꯄꯒꯤ ꯊꯧꯔꯝꯁꯤꯡꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯅꯨꯡꯉꯥꯏ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯣ ꯀꯤꯛ ꯕꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯧꯕ ꯁ꯭ꯄꯣꯔꯠꯁ ꯃꯈꯜ ꯑꯃ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯀꯤꯛ ꯕꯣꯛꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯊꯝꯖꯒꯦ ꯀꯤꯛ ꯕꯣꯛꯁꯤꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤꯡ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯃ ꯂꯩꯔꯦ ꯀꯤꯛꯇ ꯍꯥꯏꯔꯒ ꯇꯥꯏꯀꯣꯟꯗꯣ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯃ ꯂꯩꯔꯦ ꯃꯨꯏꯐꯥꯏ MMA ꯋꯨꯁꯨ ꯁ꯭ꯄꯣꯔꯠꯁ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯃꯈꯜꯁꯤꯡꯁꯤ ꯍꯥꯏꯗꯤ ꯄꯨꯟꯁꯤꯜꯂꯒ USAꯅ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯣꯗꯔꯟ ꯁ꯭ꯄꯣꯔꯠ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯨꯁꯨꯒꯤ ꯁ꯭ꯇꯥꯏꯜ ꯑꯗꯩ ꯇꯥꯏꯀꯣꯟꯗꯣꯒꯤ ꯁ꯭ꯇꯥꯏꯜ ꯀꯔꯥꯇꯤꯒꯤ ꯁ꯭ꯇꯥꯏꯜ MMA ꯁ꯭ꯇꯥꯏꯜ ꯂꯣꯏꯅ ꯃꯤꯛꯁꯑꯞ ꯇꯧꯔꯒ ꯏꯚꯦꯟꯠꯁꯤ ꯃꯈꯜ 8 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯈꯥꯏꯗꯣꯛꯏ ꯏꯚꯦꯟꯠ 8ꯁꯤꯡꯗ ꯑꯄꯥꯝꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯏꯚꯦꯟꯠ 2 ꯅꯠꯇ꯭ꯔꯒ 3 ꯊꯣꯛꯄ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯨꯅꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯒꯣꯜ ꯃꯦꯗꯜ 2 ꯂꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯃꯈꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤ ꯁꯥꯟꯅꯕꯒꯤꯅꯤ ꯃꯁꯤꯗꯩꯁꯤꯗ ꯔꯤꯡꯗ K1
loki ali light full protect hai sing masa na hu ma le ne aduga patami hai ba ko taekwondo gi beta sana masa na sida keep light protect aduga point fight hai masa na lo le player sing gi mama pa sing su sana ko sing na ko tunga ko gi player sing je sana ba thao gi yong yao ni mala ko na hi ta ni simba ta te ni hai ko sing ba aduga ki boxing hai masa na se Linda hai ta le di mo ko pi ba ya ba opponent ku ai di mo ko pi ba ya ba full force thum je la adu nga ta ta win ba ya ba event ma ta ni adu ta ta ni hai su sana su da ni ko na 100% force di da 80% da bi ni ko na i to ba ma ta ga wa thana ba tin mo ko ko si si ya ni adu na ko parents na ki ba sing si jo ko na ya yo ni ku ta ba la kan han le no na ta Kalau kan kalau biasa sih ya kalau sana biar orang tu jadi biasa sih dia parents sih dia boleh high orang tu jadi kan mesti kau. Kalau biasa kalau di yang express kalau biasa kalau di alumni ada lokal sana tu kita jadi harus jawa itu lah. Maka di express tu udah pernah mungkin ada di mana kami kita dulu. High tu masalah sih agar sih tapi buat sih tayar ni orang tu bisa tahu ya. Sih tayar tadi sih makan power season dia di kita dulu sini. Sih tak mengaji tadi Sekitar ni manusia di itu sendiri harus ada kerja sini, ada di mata depan lagi, ada manusia sekitar tu sini manusia sini, ada di sekitar depan ada drama pergi, maka lagi jadi 41 tahun senior sini, 42 years lagi tahu master ada sini, masih yang nasi pun mau sana pergi sejarah, ada apa lagi MMA kita tahu ada lokal kita sana yang sejarah ada Biasing sila sana benda TV kan yang seboy itu sini ngai ite anak tapi tu hoga junior senior hoga makan makan lagi sekolah senior sana tu yang ngai sana ni ada ni adu ba kasi opi bala ni sise yang ngai jadi kerja ba ada ba sia so ngai sana na pe anak opi dia pun turun di usia si hanya dia nak kerja adu ba lakukan ni ba batang kita Agus pagi, cinta kita bisi pergi cerai itu kita beri cerai itu apa sih pergi jibang kita Manipur kita selection tu jadi apa kita bisa Manipur apa ada kata Manipur sih sana kita selection itu tahu tu kata orang district sendiri anggap mereka sih jadi kita kan laga anak kalau bukan yang tengah waktu jadi maka ada satu sesi berusaha terus kita ibarat mereka terus kalau pun kalau kan apa anak sih pusing kadang-kadang ibarat mau itu ya sih karena ada yang sesuatu tapi zero dah selection tu dari aku ipar gitu mulai pasien bulan maka sudah diawi sebab itu kalau kita sih bukan ini adalah ada satu dari pasien yang kita sisu mereka persegi memang jadi isu apa itu bolong terlak ini ada satu dari antara sisu persegi bolong terlak orang ini sebenarnya bos orang ini apa asal tu kan aku nanti boxing participate atau boxing nasional 2021 ini masih pada 2021 ini apa yang akan sinar gol Nepal berpatah apa yang lagi memang su tadi bertemu su orang lagi ni kerja aduh ini betul dah orang su September ada Himachal Pradesh su junior ki competition namanya Asian Championship jadi yang tahun ni junior cadet ada junior saya sama senior saya berkaitan saja asal su apa yang medal ni asal dulu kerja Aduna pergi yang pergi harau dengan beberapa mana yang jam nak pergi misi pergi mereka pun apa mereka nak mereka sendiri pergi saya waktu itu sudah waktu itu mereka kerja ni akan sendiri anda panggil nak apa ni nak sampai saya aduna apa nak pergi pergi siapa sih pergi siapa perjalanan saya nak kerja ni buat kerja ni buat apa mana apa yang ngasih betul lagi barang sih saya apa ini mesin harus Bukan orang nak kata silver boss bukan orang. Aku sih saya World Championship di selection pang orang kan sih ngai tempat. Aku sih ngasih coaching camp tu ni. Coaching camp ni macam dah. Bukan orang sih nak belum sahaja sahaja orang hari di silver boss bukan aku sih. World Championship tu pasti tu di. Asal belum sahaja lagi. Macam tu, setiap kita sesuatu ngai. Aku ni agak saya. Aduh bukan orang ni. Aduh World Championship itu participate dalam orang. Maka di dunia itu sebelum World Silver Boss orang itu berjibaku sampai sini. Aku tahu World Championship itu participate dalam orang. Masih aku yang asal ni, aku yang live team ni, aku jibaku pertagi, aku yang Manipur pertagi live team ni aja ni. Aduh
ꯑꯗꯨꯒ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯩꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯂꯦꯌꯥꯔ ꯑꯅꯤꯗꯨꯒꯤ ꯏꯇꯦꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯖꯦꯅꯔꯦꯜ ꯀꯦꯗꯦꯠꯀꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯇꯕꯨꯗꯤ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯑꯗꯨ ꯃꯦꯗꯜꯁꯇꯤ ꯂꯧꯔꯛꯈꯤꯗꯦ ꯑꯗꯨꯒꯤ ꯃꯔꯝꯁꯨ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯅꯒꯤ ꯕꯣꯛꯁꯤꯡꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯄꯣꯏꯟ ꯐꯥꯏꯚ ꯍꯥꯏꯕ ꯃꯁꯥꯟꯅꯗꯨꯅꯤ ꯄꯣꯏꯟ ꯐꯥꯏꯚꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯗ꯭ꯔꯒꯁꯨ ꯌꯥꯝꯅ ꯁꯤꯡꯅ ꯍꯩꯅ ꯁꯤꯡꯅ ꯁꯥꯟꯅꯒꯗꯕ ꯃꯁꯥꯟꯅ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯦꯇꯦꯛꯇꯅꯁꯨ ꯑꯩꯅ ꯍꯥꯟꯅ ꯊꯤꯜꯍꯧꯕ ꯀꯥꯎꯕ ꯃꯥꯅ ꯑꯦꯇꯦꯛꯇ ꯃꯇꯨꯡ ꯆꯦꯟꯊꯣꯛꯑꯒ ꯑꯩꯅ ꯍꯥꯟꯅ ꯊꯤꯜꯍꯧꯕ ꯀꯥꯎꯕ ꯑꯁꯤꯅ ꯋꯤꯅꯔ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯑꯃ ꯊꯤꯜꯂꯦ ꯃꯥꯅ ꯃꯉꯥ ꯊꯤꯜꯂꯦ ꯃꯉꯥ ꯊꯤꯜꯂꯒ ꯋꯤꯅꯔ ꯑꯣꯏꯅ ꯇꯧꯕꯗꯗꯤ ꯑꯗꯨꯕꯨ ꯄꯣꯏꯟ ꯐꯥꯏꯚ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤꯗꯤ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯍꯥꯟ ꯍꯥꯟꯕ ꯆꯠꯄꯅ ꯃꯦꯗꯜꯁꯇꯤ ꯂꯧꯔꯛꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ 2021 ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯁꯥꯟꯅꯕꯗ ꯑꯉꯥꯡꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦ ꯑꯗꯨꯒ ꯆꯩꯁꯨ ꯃꯦꯗꯜ ꯑꯗꯨꯝ ꯂꯧꯔꯛꯀꯅꯤ ꯑꯁꯥ ꯇꯧꯏ ꯑꯗꯨꯕꯨ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯑꯁꯥ ꯇꯧꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯕ ꯑꯃ ꯑꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯤꯑꯣꯁꯣꯁꯤꯡ ꯑꯗꯒꯤ ꯂꯤꯗꯔꯁ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯈꯟꯅꯕ ꯑꯃ ꯈꯟꯅꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯏꯟꯈꯠꯀꯅꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯥꯎꯈꯠꯀꯅꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯉꯥꯡꯁꯤꯡꯗ ꯊꯧꯅꯥ ꯄꯤꯕꯤ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯊꯪꯒꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯍꯟꯒꯦ ꯍꯥꯏꯕꯁꯦ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯛꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯆꯨꯡꯁꯤꯟꯅꯔꯒ ꯏꯆꯦꯁꯨ ꯌꯥꯝ ꯇꯥꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯇꯥꯟꯅꯁꯤ ꯑꯁꯤꯇꯪ ꯍꯥꯏꯖꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯋꯥꯍꯩꯁꯤ ꯇꯦꯟꯁꯤꯟꯖꯔꯦ